Lamdam asigi miyamna ikai khumnariba iningthau sanajawba leisemba gi geta tempting nga sangba IPS na satharamba thawongi matangda Manipur gi governor da aiba serol pisankhre amade tempting gi mathakta action lokhatpa yauna suspension tawbiyo haina aiba serol pisankhre haire sangai festival yauro haina governor da takhallamlaga susindro mapanda satkhre handakta Manipur gi governor na hana gi chief minister N Biren Manipur legislative assembly ki TI Setabata yauna unabada sangai festival mapung phahanaba mateng nirakpada khurai assembly constituency gi MLA laisang them susindro de governor do sangai festival yawba ngamloi haina taptana takhalamlaga Manipur gi mapan sat khraide governor na MLA sing kauraga Cocomi amadi IDP sing gi mapung nem phana wa wafam kyamarum phongdurake adubu khongsat adu sarugya kheba MLA sing na matam yamna tienba amasung haujiki matam da sangai festival pangthokpa pamdaba mi mayam yawbanina makhoibu tainabada awaba oigani haiduna yamna kanna MLA kharana governor da phongdokhe MLA susindro sauna wangangududa governor na tapthanaba khanghanki haide Sinthale piyu sit in protest sarugya biyo haina Cocomi na phongdorakle Manipur masa singi phangpham thokpa punamak matlaga thamlingai gi serakta sangai festival pangthok piganu haibalenga na tabidrabanina hayeng miyamna Sinthale piyu aduga mapham punamakta miyam homna sit in protest da sarugya biyo haina Cocomi na thadorokpa serol amana phongdorakle Cocomi na lusinduna sangai festival gi main venue da protest sathakre tear gas kapada mioi ahum sokle Cocomi gi thaupuba yauna ani police na phajin kre haide state asida hojik thokliba kalokki iraga sina maram oiraga IDP singlai fam chafam khangdana wana lelingai serak asida sangai festival pangthokpa maram chade haina ngasi Cocomi na lusinduna festival asigi main venue oiriba hapta kangjaibungda thomjinduna akanba protest athakre miyamgi ihawadu laksana bohonabada police ka sauna mukna khre tear gas kapaki thodokta mioi ahum aso afan nangle haide amarom dangara sangai festival pangthokpa yanik de festival asi boycott tawi haina ngasi IDP singla tongan be relief camp singda wakat mifam chathakre ngasi nukthel pung ama khara helakpada tongan ba maike ani dagi Cocomi na lusinglaga sangai festival gi main venue tamna we boycott sangai festival haina thaba banner ga loinana kholaw kya lauduna sathakiba protest aduda IDP amsung tongan ba lukya gi mioi singna saruk yakhe protest aduda saruk yariba singna we boycott sangai festival IDP sing mayum makai hanba yadana wana khanglingai festival tawba yaning di haina kholaw kya laukhe loinana protest aduna main venue gi gate europe matamda security force singna thattuna makhatana protest athaba thingnaba honabada nakalani gi marakta yamna sauna muknaba thokhe loinana police ki maike digi miyam gi iho adu laksinaba tear gas round kyamarum kapkhe thodo aduda protester ahum aso apan nangkhe matung tarakpada mafam aduda yamlaba security force sing thomjilaktuna miyam gi iho adu mapung phana control tawkhe amaronda sangai festival pangthokpa yaning de haina ngasi tongan ba relief camp singda IDP singna wakat mifam chathakre langolda leiba alternative housing complex chathakiba khongjanga duda saruk yakhiba modedagi IDP marangthem asarani na phongdokhibada piarlanga asina lamdam asida santi leire mahausa gi tangdu leitaba phibam adu hanjile haina festival asida saruk yaba lakadoriba mapan gi mioi singda utnabagi damakta namdunu sangai festival pangthoknaba honaribase yaning de IDP sing hana khundalai ta handana festival pangthokpa yaroi government na masagi tokpom thokpa mathau na thairaga festival pangthokpa maram sade sahi ani helaba irang asina maram oiraga lepham chafam khangdana wana leiriba IDP sing gi warosin hana puraknaba matungda festival asi pangthokpiu IDP sing na festival asi pangthokpa maram sade hana phongdokliba asida kanagumba singna sangai festival thingduna makoi mayumda sanghanba ngamlagadra haina hanglamba yai adubu hojik oiriba phibam asida warosin puraktana sangai festival pangthokpa maram chade IDP singi fanabadagi sangai festival asina lumnu lobagi mami ama taribasi yaning de hairaduna sangai festival boycott tawbagi khongjang asida miyamna support tawbiyo haike Samurau high school gi relief camp da su IDP singna sangai festival pangthokpa yaning de haina wakan mifam sathake khongjang aduga madi lenana torbung bangladagi sabung bamradena phongdokhibada IDP singi leiriba issue
asi loisenaba honabagi mahut sangai festival da hena thawai yauduna festival asi pangthokta yade haina sarkar gi maikai digi honaribasi yaningde sangai festival di chamarak tawba yai adubu hena maru oiribadi IDP sing hana mayumda hanjinaba honabiyo haike amarom da ngasi sangai festival main venue da Cocomi na sathakiba protest aduga mari lenana police na Cocomi gi IPR committee gi convener oina thawpuriba Jayanta amasung Devdatta ani phajankhre hoju phawba makhoi kadaida thambagi haba chapchana khangdre phawboi mai thabada chenaba sing serak pigadabani haina thamlakle phawboi mai thaba haibasi miyoibana miyoibada chathaba khwaidagi chawba singnaba amane asigumba thawong ase khwaidagi tawhoidaba thaba amane pum amagi chanaba yamna wana honaduna law khawraga lawbukta paiduna thamba phawboi mai thariba sing marilenaba singna pharaga cherak pifam thui haina LMG na thadurpa serol amana haire haukiba November 13 ki numidang da minungsi leitana paiduna thamba phawboi mai thadok pirambadagi awafamda tariba namram ningol kagyen paibam ongbi khomai chahi humudra ki mafamda LMG na lupa lising tara mateng piba zatpagi khongsat ka mari lenana LMG ki secretary Ojit Choro khaibam na wafam se phongdokhibane phawboi mai thadok pirambadagi awafamda tahaurabi lairen sajik awang laikai dagi kagyen paibi khomai ase khumbongda mayum panbani mahake ponafam lairen sajikta leiba mioi amagi law marak ama sahi kungi mamangdagi lawsal oina uduna lakhibane nongmagi sunomlaga hingleba mapuroba kaina khraba ahal oirabe ima asina mahake lawfamda paiduna thamlamba phawboi mai thadok pirambadagi thamoi sokna kaplaga pawdambagi video ama social media da viral oirakpadagi LMG gi mihut kangbo amana lupa lising tarage tengpang asipi khibane tengpang khongsat asiga mari lenana group asigi secretary Ojit Choro khaibamna makhata na phongdokhibada sahi kharagi mamangdagi phawboi mai thadok pirambagi thawdo asi thokle LMG na so asigumba thawdo asida awaba nang horaba singda leptana mateng pangduna lakle amaromda ekhoi isa gi lawfamda paiduna thamleba phawboi sing ngak senba oina ahing yarek piyo masina drabadi phawboi mai thadok pirambagi thawdok sing kanba ngamloi haidi Civil society leaders in target tauba haibasi fundamental civic right amasung democratic norms khongaunabani haina Cocomi na phongdorakre Hauzik lairiba PR lenga asina hayengdagi hauna sangai festival pangthoknaba thorang tawriba sigi mayokta Cocomi na IDP singaloina ngasi sanction kiba khongjang aduda security force ki maikaidagi ka henba thawong kya sathaduna meyokya aso open nanghan khibagi thawdo adu Cocomi na akanamo ongda condemn tawi haide Cocomi gi serol aduna makhata na haidbana khongjang aduga mari lenana Cocomi gi IPR gi convener like khuram jayanta yauna active volunteer samra lafam Devdatta bu tamthina Phou chairaga phakibagi thawdo adu akanamo ongda condemn tawi makhoi ani haujuk phawba kadaida leibagi haba sapchana khangdre civil society leaders singda asigumba ka henba thawong amasung atamdana target tawba ase democratic norms amasung fundamental civil right khongaunabani duna lamdam asigi miyamna punna amata oina lepinaduna lamdam asigi miyam aikhoigi right dignity amasung security asi tourism festival gidamak yonthokadaba society amanatte habadu mayek sengna khanganaba honamina se Cocomi gi maikaidagi sangai festival da sarug yaroi festival gi mangoinana aikhoigi phangpham topo right sing adu hanjil hangadabani haide Nakalamoromda khwairamban kaithel da kaithel phambi singna Erang Houkhre sangai festival pangthokpa yaning de haiduna khwairamban kaithel da kaithel phambi singna Erang Houkhre khwairamban nupi kaithel sinpham amade saktam kanba lop yauna yamlaba ima ibel singna placard na singba paiduna khongjang adu changsenkhe wakat khongjang adu da saruk yakhibi khwairamban ima kaithel sinpham amade saktam kanba lop ki president ke ai santi na hai lanjena duna lairiba miyosing asina thengnariba awa anada mateng pangbagi mohota sangai festival pangthoknaba honariba ase yaningde thokliba irang aduda masagi mayum makai mai thadok pikraba kaya ngasi surulik KMK ka amada mama masa masil manaw kaya wana khangduna lele sigi mathakta national highway sing sathokasin tawba yadana wana hinglingai cherakta festival pangthokpa matang chade haike festival asi pangthoklaga Manipur asi mahausa gi punsida hanjil haiba malem gi miyam da sandoknaba thawong chathaba yaroi hana mahana makhata khe Myanmar Masa refugee Zada 58.15 gi biometric enrollment tawba loiba ngamle hare Mizoram da sangja phamloduna lairiba Myanmar Masa refugee listing kunthra matho henbagi manungda Zada 58.15 gi biometric enrollment tawba loiba ngamle hare state asigi district 13 gi tongan ba mafam da Myanmar refugee sing asi laire haina state asigi official pauna hare
ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯇꯥꯒꯣꯡ ꯍꯤꯜꯁ ꯇ꯭ꯔꯦꯛ ꯔꯣꯝꯗꯒꯤ ꯂꯥꯛꯄꯁꯤꯡꯒꯤ ꯆꯥꯗ 10.84 ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯃꯗꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯂꯧꯕ ꯉꯝꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯔꯣꯝꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯦꯟꯔꯣꯜꯃꯦꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯍꯧꯈꯤꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯊꯕꯛ ꯑꯁꯤ ꯐꯣꯔꯦꯅꯔ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯄꯣꯔꯇꯦꯜ ꯑꯦꯟꯗ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯦꯟꯔꯣꯜꯃꯦꯟ ꯁꯤꯁꯇꯦꯝꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯊꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 138,134 ꯔꯣꯝ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯅꯦꯄꯥꯜꯗ ꯖꯦꯟꯖꯤ ꯌꯨꯊꯁꯤꯡꯒ ꯅꯧꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯦꯟꯖꯤꯒꯤ ꯏꯍꯧꯅ ꯃꯐꯝ ꯇꯥꯈ꯭ꯔꯕ ꯅꯦꯄꯥꯜꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯦ.ꯄꯤ. ꯁꯔꯃ ꯑꯣꯂꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯅꯦꯄꯥꯜ ꯌꯨꯅꯤꯐꯥꯏꯗ ꯃꯥꯔꯛꯁꯤꯁꯠ ꯂꯦꯅꯤꯅꯤꯁꯠ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯅꯦꯄꯥꯜꯒꯤ ꯅꯍꯥꯁꯤꯡꯒ ꯅꯧꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯧꯅ ꯈꯨꯠ ꯊꯣꯛꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒ ꯉꯝꯈꯩ ꯇꯥꯏꯅꯔꯤꯕ ꯅꯦꯄꯥꯜꯒꯤ ꯕꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯊꯣꯔꯤꯇꯤꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯀꯔꯐ꯭ꯌꯨ ꯑꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12:30 ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕ ꯁꯤꯃꯥꯔꯥ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯤꯇꯔ ꯈꯔꯇꯃꯛ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ CPN-UMLꯒꯤ ꯃꯊꯛꯇ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯅꯍꯥꯁꯤꯡ ꯑꯗꯨꯅ CPN-UMLꯒꯤ ꯀꯥꯗꯔꯁꯤꯡꯒ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯅꯦꯄꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯄꯨꯟꯕ ꯌꯥꯗꯅꯕ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯍꯟ ꯚꯒꯋꯠ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ꯫ RSSꯒꯤ ꯆꯤꯞ ꯃꯣꯍꯟ ꯚꯒꯋꯠ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯀꯤꯗꯃꯛ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯊꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯎꯃꯤꯁꯤꯡꯅ RSSꯒꯤ ꯆꯤꯞ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ RSS ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯒ ꯎꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ JDUꯒꯤ ꯁꯨꯄ꯭ꯔꯤꯃꯣ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯃꯍꯥꯛꯀꯤ ꯇꯥꯔꯝ 10ꯔꯛ ꯁꯨꯕ ꯕꯤꯍꯥꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯄꯠꯅꯥꯒꯤ ꯒꯥꯟꯙꯤ ꯃꯩꯗꯥꯟꯗ ꯄꯥꯡꯊꯣꯛꯄ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯆꯤꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ 10ꯔꯛ ꯁꯨꯕ ꯇꯥꯔꯝꯒꯤꯗꯃꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤꯗꯃꯛ ꯌꯥꯏꯐ-ꯄꯥꯎꯖꯦꯜ ꯄꯤꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯗ H5N5 ꯕꯥꯔꯗ ꯐ꯭ꯂꯨ ꯃꯤꯑꯣꯏꯕꯗ ꯅꯥꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯁꯤꯡꯇꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯕꯥꯔꯗ ꯐ꯭ꯂꯨꯒꯤ ꯁꯇ꯭ꯔꯦꯟ ꯑꯃꯅ ꯏꯟꯐꯦꯛ ꯇꯧꯕ ꯊꯦꯡꯅꯈꯤꯕꯗꯒꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ H5N5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯟꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯋꯥꯁꯤꯡꯇꯟ ꯁ꯭ꯇꯦꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯦꯜꯊꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ H5N5 ꯍꯥꯏꯔꯤꯕ ꯕꯥꯔꯗ ꯐ꯭ꯂꯨꯒꯤ ꯁꯇ꯭ꯔꯦꯟ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯥ ꯈꯛꯇꯗ ꯊꯦꯡꯅꯕꯅꯤ꯫ ꯃꯤꯑꯣꯏꯕꯗ ꯚꯥꯏꯔꯁ ꯑꯁꯤꯅ ꯏꯟꯐꯦꯛ ꯇꯧꯕ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯣꯏꯕ ꯎꯆꯦꯛ 2 ꯍꯟꯗꯛꯇ ꯁꯤꯈꯤꯕꯗꯒꯤ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯤꯖꯤꯟꯕꯗ ꯕꯥꯔꯗ ꯐ꯭ꯂꯨꯒꯤ H5N5 ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ꯫ ꯑꯚꯤꯌꯥꯟ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯚꯥꯏꯔꯁ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯃꯍꯤꯛ ꯑꯁꯤꯅ ꯎꯆꯦꯛ ꯑꯃꯗꯤ ꯌꯨꯝꯗ ꯌꯣꯛꯄ ꯉꯥꯅꯨ ꯌꯦꯟꯁꯤꯡ ꯅꯥꯍꯟꯕꯒꯤ ꯊꯧꯗꯣꯛ ꯇꯣꯏꯅ ꯊꯣꯛꯂꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯗ ꯏꯟꯐꯦꯛ ꯇꯧꯕꯗꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯔꯤ꯫